Congratulations. Thank you, brother. Kasi numitsi kari pauge. Asize, I am no I Asize. I say, same with the Tausi, fake name. Asize, senior conversation never. I say, clickbait key. I think wire set on conversation dress. I talk about 2 years while the two with the tower. So, Asize, senior ma'am gay conversation to about. Do you? When ma'am is so up, you will lock on it. I don't see the 8 of 3. I see dress is a clickbait key set on it. Wow. This is a graduation ceremony. Like, I do get my arms alone. This is a graduation ceremony. I go in and tea. I was a class lawyer. I do talk when I'm way to I think I see a graduation ceremony. I see the way to come there. I do get auditorium among the lay. A question as well. You know, we give brothers in here. What's this guy photo coming in? Take photos or video? Video. Oh, okay. Anh yêu được palm lại, lại hook cái đấy, lại pi cái đấy em lại. Thank you. Ako ba kung nani ko? Hoy. Bukit Park ka pala pa sa dun eh. Nati tamam lang taway na ito. Asa ka raw ko eh. Like, igar na kain. First Kirin man, congratulations. Thank you. Congratulations. Thank you. Siya po ka. Cameroon. Rồi. Ay, Canada. Cái kaze, Manipur đi lạc bên này. Manipur lang din. Si America ki convocation niya ako ki. Elena. Elena, si Elena Elena ki. Sina ko gi, kanagi America gi. Si America ki. Si John ka haytan. May convocation daw ne, do yaw lạc bên này. Ay na Cameroon gi video kanu si yeng buti si yam nungai haytare. Ay ngasi aha mani thengnaba Cameroon gi ngasi ay kunming na thengnari je. Congratulations. Ano yung pa ne? Si That's all you guys. congrats, bro. Thanks. It's been a while, haven't seen you. Yes. How are you, man? I'm fine. What about you? I'm good, bro. Long time no see. So when will you go back? We don't know right now, but maybe after 20. After Because 20. we will be having those counter signs and all, many processes there. Okay. Because we didn't got the papers yet. Congrats, bro. Congratulations. Photo cop ay pin này bro. Xin được behind the scene photo cop cái. Tôi mấy anh chị mới cái official cái photo cop cái ngày như thế nào. Máy nó photo cop cái. Congratulations. Why are you hiding? Why are you hiding? Congratulations. Come on. Thank you. Cái mà là cái name right. Then let's take one photo. Okay. Sure. Yeah. Này giờ official làm mấy? Mà photo cop cái nó. Brother mà. Manipur gi na kadang low ba. Manipur gi nung hoy pure ka kada. Diba? Kadang tieso ba. Yung day product ne ka kada. Foreign product ni. Foreign product ne si je. Ko presenting no for ne. No. Rồi. Official photo ne ba copy je. 마탕다. 뭐 이제 뭐 카페 오네. 시 광고 질랑에. Kasi numitsi kari pauge. Asize. I am no I Asize. I want to take a photo, no, just for the thumbnail photo also. I think this side is okay. Okay. Khá xả đi à. Mỗi gì photo capa lôi baga. Akogi international student ji je amuk kap to ne. Dina akoi international student ji ne. Official photo ne kap ji je. Dai camera cho om khil je. Dai kap thei ne. Akoi brother ming je chingungom ba. Atu bada mayam gi se ba to phang ma. To ba ho ra dau ne si je. Ado brother we sam to ngasi convocation je loi baga. Ai di fek ni ko ai to tri ko. Convocation je loi baga MCI pass to boy ro.
one time Thank you, ꯊꯥꯕꯗ thank you. ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯔꯣ ꯑꯗꯣ ꯉꯁꯤ ꯀꯩ ꯐꯥꯎꯒꯦ ꯕ꯭ꯔꯣ ꯐꯥꯎꯕꯁꯦ ꯑꯇꯩ ꯌꯥꯝ ꯐꯥꯎꯕꯁꯦ ꯌꯥꯝ ꯐꯥꯎꯋꯦ ꯍꯥꯏꯕꯗꯤ ꯃꯤꯁ ꯌꯥꯝ ꯇꯧꯋꯦ ꯃꯔꯨꯑꯣꯏꯅ ꯍꯥꯏꯕꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤꯒꯨꯝꯕ ꯁ꯭ꯀꯨꯜꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯒꯨꯝꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕ ꯂꯥꯏꯕ꯭ꯔꯦꯔꯤꯒ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯏꯟꯗꯤꯌꯥꯗ ꯂꯩꯕꯒ ꯈꯤꯇꯪ ꯈꯦꯠꯅꯕ ꯂꯩꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯔꯤꯝꯁꯇ ꯂꯩꯕ ꯍꯥꯏꯔꯣ ꯑꯗꯒꯤꯗꯤ ꯀꯩꯅꯣꯗ ꯍꯥꯏꯔꯣ ꯑꯦꯝꯁꯀꯨꯝꯕꯅ ꯈꯤꯇꯪ ꯇꯣꯡꯉꯥꯜꯂꯦ ꯑꯗꯨꯒ ꯈꯦꯠꯅꯩꯁꯦ ꯑꯇꯩꯗ ꯅꯠꯇꯦ ꯁꯤꯅ ꯔꯤꯁꯔꯁ ꯁꯥꯏꯟꯇꯤꯐꯤꯛ ꯔꯤꯁꯔꯁꯇ ꯑꯅꯝꯕ ꯂꯣꯏꯅꯃꯛ ꯃꯣꯏꯁꯦ ꯄꯦꯄꯔ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯁꯤꯗ ꯂꯣꯏ ꯌꯥꯝ ꯊꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯦꯁ ꯁ꯭ꯇꯗꯤ ꯇꯧꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯌꯥꯝ ꯊꯤꯅ ꯃꯤꯁ ꯇꯧꯋꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯃꯅꯤꯄꯨꯔ ꯆꯠꯂꯒꯗꯤ ꯐꯪꯉꯣꯏꯗꯕ ꯑꯗꯒꯤ ꯂꯦꯕꯀꯤ ꯐꯦꯁꯤꯂꯤꯇꯤ ꯁꯤꯗ ꯌꯥꯝ ꯐꯖꯅ ꯂꯩ ꯑꯦꯅꯥꯇꯣꯃꯤ ꯂꯦꯕ ꯃꯔꯨꯑꯣꯏꯅ ꯄꯦꯊꯣꯂꯣꯖꯤ ꯂꯦꯕ ꯑꯗꯨꯒ ꯍꯤꯁꯇꯣꯂꯣꯖꯤ ꯂꯦꯕ ꯃꯣꯏ ꯁ꯭ꯄꯤꯁꯤꯃꯦꯟꯁꯤ ꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯣꯔ ꯗꯦꯟ 1000 ꯂꯩ ꯑꯗꯨꯅ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯇꯝꯕꯗ ꯌꯥꯝ ꯂꯥꯏꯕ ꯑꯗꯨ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯗꯤ ꯃꯇꯝꯁꯤ ꯌꯥꯝ ꯐꯪꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯈꯪꯁꯨ ꯈꯪꯗꯕ ꯑꯅꯧꯕ ꯂꯝ ꯑꯣꯏꯕꯒ ꯑꯩꯈꯣꯏꯅ ꯂꯣꯟꯗꯤ ꯐꯥꯎꯅꯕ ꯉꯝꯗꯕꯅꯤ나 ꯍꯥꯏꯕꯗꯤ ꯌꯥꯝ ꯐꯖꯅ ꯈꯪꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯤꯁꯇꯤ ꯌꯥꯝ ꯇꯧꯋꯦ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯁꯨ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯃꯤꯁ ꯇꯧꯋꯦ ꯃꯥ ꯁꯨꯃꯥꯏꯅꯁꯨ ꯕ꯭ꯂꯣꯛ ꯃꯆꯥ ꯅꯝꯕꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯣ ꯕꯦꯜ ꯕꯇꯟꯁꯨ ꯅꯝꯕꯤꯌꯨ ꯑꯗꯣ ꯉꯁꯥꯏꯒꯤ ꯌꯥꯝꯅꯗꯤ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯂꯞ ꯂꯩꯕꯁꯦ ꯃꯐꯝ ꯑꯃꯗꯒꯤ ꯂꯥꯛꯑꯒꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯒꯨꯝꯕ ꯈꯔ ꯇꯝꯕꯁꯦ ꯑꯩꯈꯣꯏꯁꯨ ꯇꯝꯃꯤꯁꯦ ꯀꯩꯒꯨꯝꯕ ꯈꯔ ꯃꯅꯤꯄꯨꯔꯒꯤ ꯇꯧꯕ ꯉꯝꯅꯤ ꯀꯩꯒꯨꯝꯕꯈꯔ ꯁꯛ ꯇꯥꯛꯄ ꯉꯝꯅꯤ ꯉꯁꯤ ꯑꯣꯏꯅꯔꯤꯕ ꯗꯣꯛꯇꯔ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯉꯁꯥꯏꯒꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯗꯅ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯗꯅ ꯇꯧꯔꯤꯁꯦ ꯁꯤ ꯅꯠꯇꯕꯤꯗ ꯑꯅꯧꯕ ꯍꯥꯏꯇꯥꯔꯦ ꯌꯥꯋꯜ ꯑꯃ ꯄꯨꯔꯛꯄꯗ ꯇꯧꯒꯦ ꯈꯜꯂ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯃꯤꯈꯩꯁꯦ ꯑꯅꯝꯕ ꯃꯄꯥꯟ ꯂꯝꯗ ꯇꯝꯃꯤꯈꯩꯁꯦ ꯅꯨꯡꯉꯥꯏꯕꯁꯨ ꯅꯨꯡꯉꯥꯏ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯅꯨꯡꯉꯥꯏꯇꯕꯅꯁꯨ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯃꯤꯁ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯃꯐꯝ ꯖꯒꯥꯁꯦ ꯑꯩꯈꯣꯏ ꯑꯩꯈꯣꯏꯅꯁꯨ ꯕ꯭ꯔꯣ ꯃꯤꯁ ꯇꯧꯔꯦ ꯑꯩꯈꯣꯏꯅꯁꯨ ꯑꯗꯣ ꯕ꯭ꯔꯣꯁꯦ PG ꯇꯧꯔꯗꯤ ꯀꯩ ꯁꯕꯖꯦꯛꯇ ꯇꯧꯒꯦ ꯈꯜꯂꯦ ꯑꯩꯁꯦ ꯀꯩꯅꯣꯗ ꯀ꯭ꯂꯤꯅꯤꯀꯦꯜꯗ ꯇꯧꯒꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯑꯅꯤ ꯈꯥꯏꯗꯣꯛꯏꯀꯣ ꯀ꯭ꯂꯤꯅꯤꯀꯦꯜ ꯍꯥꯏꯕꯅ ꯄꯦꯔꯥ ꯀ꯭ꯂꯤꯅꯤꯀꯦꯜ ꯍꯥꯏꯕ ꯑꯃꯅꯦ ꯑꯅꯤ ꯈꯥꯏꯗꯣꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯅꯝꯕ ꯇꯧꯕꯁꯦ PG ꯉꯥꯛꯇꯩꯁꯨ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯧꯕꯁꯦ PG ꯂꯣꯏꯔꯗꯤ ꯊꯕꯛ ꯐꯪꯉꯅꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯆꯠꯂꯦ ꯑꯗꯨꯝ ꯑꯩꯗꯤ ꯃꯈꯥ ꯇꯝꯊꯒꯦꯅ ꯈꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯁꯤꯗꯗꯤ ꯑꯅꯝꯕꯅ ꯀꯩꯅꯣꯗ ꯑꯣꯏꯅ ꯆꯠꯂꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯀꯩ ꯍꯥꯏꯅꯤ ꯉꯁꯥꯏꯒꯤ ꯑꯩ PG ꯂꯣꯏꯔꯦ ꯁꯨꯄꯔ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯣꯗꯔꯟ ꯀꯩꯅꯣꯁꯤꯗ ꯆꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯦ ꯌꯥꯝ ꯈꯦꯠꯅꯩ ꯏꯟꯗꯤꯌꯥꯗ ꯇꯝꯃꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁ ꯏꯖꯨꯀꯦꯁꯟꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤ ꯇꯝꯃꯤꯁꯤꯅ ꯌꯨꯔꯣꯄꯤꯌꯟ ꯏꯖꯨꯀꯦꯁꯟ ꯋꯤꯠ ꯔꯁꯤꯌꯟ ꯏꯖꯨꯀꯦꯁꯟ ꯃꯈꯜ 3-4 ꯈꯥꯏꯗꯣꯛꯏꯀꯣ ꯔꯁꯤꯌꯟ ꯏꯖꯨꯀꯦꯁꯟ ꯍꯥꯏꯕ ꯑꯃꯅꯦ ꯑꯗꯩ ꯌꯨꯔꯣꯄꯤꯌꯟ ꯏꯖꯨꯀꯦꯁꯟ ꯍꯥꯏꯕꯅꯦ ꯑꯃꯦꯔꯤꯀꯟ ꯏꯖꯨꯀꯦꯁꯟ ꯍꯥꯏꯕ ꯑꯃꯅꯦ ꯕ꯭ꯔꯤꯇꯤꯁ ꯏꯖꯨꯀꯦꯁꯟ ꯍꯥꯏꯕ ꯑꯃꯅꯦ ꯃꯈꯜ 3-4 ꯈꯥꯏꯗꯣꯛꯑꯦ ꯑꯗꯣ ꯈꯤꯇꯪꯗꯤ ꯈꯦꯠꯅꯩ ꯑꯗꯣ ꯑꯗꯨꯝ ꯑꯣꯜꯃꯣꯁ ꯃꯥꯟꯅꯕ ꯄꯣꯠꯅꯦ ꯁꯦꯂꯦꯕꯁꯇꯩ ꯀꯩꯗꯩꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇꯦꯛꯅꯤꯛ ꯇꯥꯛꯄꯒꯤ ꯇꯦꯛꯅꯤꯛꯇ ꯈꯦꯠꯅꯔꯛꯄꯅꯦ ꯑꯗꯣ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤꯁꯦ ꯕ꯭ꯔꯤꯇꯤꯁ ꯑꯣꯏꯔꯒꯁꯨ ꯃꯣꯏ ꯌꯥꯝꯅ UKꯗꯒꯗꯤ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯗꯅ ꯈꯤꯇꯪ ꯀꯩꯅꯣ ꯏꯟꯗꯤꯌꯥꯒꯤꯗꯅ ꯈꯤꯇꯪ ꯋꯥꯠꯄ ꯈꯔ ꯂꯩꯀꯣ ꯑꯗꯨꯝ ꯍꯣꯏ ꯑꯅꯝꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯈꯔ ꯋꯥꯠꯂꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯑꯦꯝꯁꯀꯨꯝꯕ CMCꯒꯨꯝꯕ ꯃꯣꯏꯗꯗꯤ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯖꯕ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯥꯏꯖꯅꯤꯡꯕꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯒꯠꯂꯛꯀꯗꯕ ꯃꯤꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩꯅꯣ ꯇꯧꯅꯤꯡꯉꯦ ꯗꯥꯛꯇꯔ ꯇꯝꯕ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯑꯩ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯅꯤ ꯄ꯭ꯂꯁ ꯁꯥꯏꯟ ꯌꯦꯛꯑꯒ ꯀꯥꯔ ꯑꯃ ꯊꯧꯔ ꯆꯠꯀꯅꯤꯁꯦ ꯈꯟꯗꯕ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯒꯦꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯈꯟꯕꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯥꯏꯟꯇꯤꯐꯤꯛ ꯔꯤꯁꯔꯁꯇ ꯆꯠꯄ ꯄꯥꯝꯃꯤ ꯍꯥꯏꯕꯗꯤ ꯗꯣꯛꯇꯔꯅꯦꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯇꯧꯕ ꯄꯥꯝꯗꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥꯏꯟꯇꯤꯐꯤꯛ ꯔꯤꯁꯔꯁꯁꯦ ꯃꯁꯛ ꯈꯪꯗꯦ ꯁꯦꯡꯅ ꯍꯥꯏ ꯈꯪꯕꯤꯗꯦ ꯑꯩꯈꯣꯏ ꯔꯤꯝꯁꯇꯁꯨ ꯑꯗꯒꯤ JNIMSꯇꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ PhD ꯂꯣꯏꯕ ꯁꯥꯇ꯭ꯔ ꯂꯩꯇꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯁꯕꯖꯦꯛꯇ ꯍꯥꯏꯖꯕꯅꯤꯀꯣ ꯑꯗꯣ ꯑꯇꯣꯞꯄꯗꯗꯤ ꯌꯥꯝ ꯂꯩ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯣꯏꯁꯤꯗꯗꯤ ꯗꯣꯛꯇꯔ ꯑꯣꯏꯕ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ PG ꯄꯣꯁ ꯒ꯭ꯔꯦꯖꯨꯋꯦꯠ ꯈꯛ ꯇꯧꯕ ꯅꯠꯇꯦꯕ ꯍꯥꯏꯕꯗꯤ PhD ꯂꯣꯏ ꯑꯣꯏꯌꯦꯕ ꯑꯣꯖꯥꯈꯩꯁꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯣꯏꯒꯤ ꯑꯣꯖꯥ ꯑꯅꯝꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯤꯗ ꯀꯩꯅꯣ ꯑꯣꯏꯔꯤꯈꯩꯁꯦ ꯗꯤꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯑꯗꯒꯤꯗꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯕ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯋꯦ PhD ꯈꯛ ꯅꯠꯇꯦ ꯃꯣꯏ ꯃꯁꯥꯏ PhD ꯈꯛꯅ ꯌꯥꯗꯦꯕ ꯍꯥꯏꯕꯗꯤ ꯄꯦꯄꯔ ꯋꯥꯛ ꯃꯣꯏ ꯌꯥꯝ ꯐꯖꯗꯕ ꯌꯥꯗꯦ ꯃꯣꯔ ꯗꯦꯟ 100 ꯄꯦꯄꯔꯁ ꯃꯣꯏ ꯐꯣꯡꯗꯕ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯒꯤ DS ꯀꯥꯏꯅ ꯂꯩ ꯗꯣꯛꯇꯔ ꯑꯣꯐ ꯁꯥꯏꯟꯁ ꯀꯥꯏꯅ ꯃꯁꯤ ꯍꯥꯏꯔꯨꯔꯒꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯈꯪꯗꯕ ꯄꯣꯠꯅꯤ ꯑꯗꯨꯒꯨꯝꯕꯒꯤꯁꯨ ꯂꯩ ꯁꯥꯏꯟꯇꯤꯐꯤꯛ ꯔꯤꯁꯔꯁꯁꯤꯗ ꯈꯤꯇꯪ ꯈꯦꯠꯅꯩ ꯑꯗꯨꯅ ꯁꯥꯏꯟꯇꯤꯐꯤꯛ ꯔꯤꯁꯔꯁꯀꯨꯝꯕ ꯆꯠꯅꯤꯡꯕ ꯃꯤꯗ ꯑꯣꯏꯅ ꯑꯩꯗꯤ ꯐꯣꯀꯁ ꯇꯧꯍꯟꯅꯤꯡꯉꯦ ꯔꯁꯤꯌꯥꯗ ꯇꯝꯕ ꯑꯣꯏꯔꯣ ꯆꯥꯏꯅꯥ ꯇꯝꯕ ꯑꯣꯏꯔꯣ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯦ ꯃꯣꯏ ꯐꯠꯇꯕ ꯅꯠꯇꯦ ꯌꯥꯝ ꯐꯩ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯆꯠꯍꯟꯅꯤꯡꯉꯦ ꯉꯁꯥꯏꯒꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯇꯧꯅꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯩꯅꯤ ꯍꯥꯏꯕꯗꯣ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯗꯕꯗꯤ ꯀꯅꯥꯝꯇ ꯂꯩꯇꯕ ꯅꯠꯇꯦ ꯃꯤ ꯑꯃ ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯏꯃꯥ ꯃꯁꯛ ꯑꯊꯤꯕꯗꯣ ꯑꯗꯨꯗꯣ ꯈꯪꯉꯕ ꯊꯤꯔꯁꯨ ꯑꯩ ꯏꯃꯥ ꯑꯣꯏꯗꯣꯏꯔꯝꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩ ꯏꯃꯥ ꯅꯠꯇꯦꯗꯤ ꯍꯥꯏ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯍꯣꯏ ꯂꯣꯏ ꯆꯦꯟꯒꯗꯕꯅꯦ ꯑꯗꯨꯃꯛꯄꯨ ꯉꯁꯥꯏꯒꯤ ꯇꯝꯃꯨꯔꯁꯨ ꯈꯣꯠꯂꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯄꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯂꯩꯒꯗꯕꯅꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯣꯠꯅꯕꯝꯗꯤ ꯆꯪꯉꯦꯅ ꯑꯩ ꯂꯥꯁꯇ ꯍꯥꯏꯅꯤꯡꯉꯦ ꯁꯤ ꯃꯉꯥꯏꯔꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣꯒꯤ ꯉꯁꯤꯒꯤ ꯋꯥꯍꯩꯁꯦ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯕ ꯑꯦꯗꯚꯥꯏꯁꯅꯦ ꯉꯁꯤꯒꯤꯁꯦ ꯕ꯭ꯔꯣꯅ ꯄꯤꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯕ꯭ꯔꯣ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯁꯛꯈꯪꯕ
ꯗꯣꯛꯇꯔ ꯑꯐꯥꯎꯕ ꯑꯃꯨꯛ ꯈꯔꯛꯄ ꯉꯝꯕ ꯑꯣꯏꯁꯅꯨ Thank you. ꯑꯗꯣ ꯆꯥꯛꯂꯝꯃꯕꯅꯤꯅ ꯆꯥꯛꯁꯦ ꯂꯥꯝꯃꯦ ꯈꯔꯁꯨ ꯂꯥꯝꯃꯦ ꯀꯥꯏ ꯆꯥꯁꯤꯒꯦ ꯑꯗꯣ ꯆꯥꯕꯁꯦ ꯃꯄꯥꯟ ꯆꯠꯂꯒ ꯆꯥꯔꯨꯔꯁꯦ ꯑꯩ ꯀꯩꯅꯣ ꯀꯦꯃꯔꯤꯟꯒ ꯇꯧꯔ ꯆꯥꯔꯒꯦ ꯑꯣꯀꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯑꯣꯗꯤꯇꯣꯔꯤꯌꯝ ꯍꯣꯜꯅꯦꯕ ꯃꯣꯏ ꯉꯁꯥꯏ ꯁꯤꯗ ꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯗꯤ ꯂꯥꯛꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯕ꯭ꯔꯣꯁꯤꯒꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯄꯣꯠ ꯈꯔ ꯊꯅꯝꯃꯦ ꯍꯥꯏ ꯑꯗ ꯂꯧꯕ ꯆꯪꯉꯛꯄꯅꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝ ꯍꯣꯜꯁꯦ ꯑꯦꯅꯤ ꯐꯪꯁꯟ ꯇꯧꯕꯗ ꯁꯤꯗ ꯄꯥꯡꯊꯣꯛꯇꯣꯏꯅꯦꯕ ꯑꯣ ꯃꯝꯃꯦ ꯃꯩ ꯊꯥꯟꯗꯦ ꯑꯗꯨꯏꯅꯦ ꯃꯝꯃꯦꯕ ꯑꯗꯣ ꯀꯦꯃꯦꯔꯥꯗ ꯈꯔ ꯉꯥꯟꯕ ꯃꯥꯜꯂꯦ ꯅꯣꯏꯁꯇꯤ ꯌꯥꯝ ꯆꯠꯂꯦ ꯀꯦꯃꯦꯔꯥꯁꯦ ꯑꯃꯨꯛ ꯂꯥꯛꯄ ꯐꯪꯉꯔꯣꯏꯗꯕꯅꯤꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯦꯟꯇꯤꯟꯗ ꯆꯥꯔꯦ ꯂꯟꯁ ꯇꯧꯔꯅꯤ ꯉꯁꯤꯁꯦ ꯆꯤꯛꯀꯟ ꯅꯠꯇ꯭ꯔꯣ ꯆꯤꯛꯀꯟꯅꯤ ꯁꯤꯁꯦ ꯀꯦꯟꯇꯤꯟꯒꯤ ꯄꯣꯠ ꯆꯩꯁꯦ ꯍꯥꯎꯕꯅꯦ ꯃꯣꯏ ꯆꯤꯛꯀꯟꯗ ꯀꯩ ꯂꯣꯂꯤꯄꯣꯞꯀꯨꯝꯕꯒꯤ ꯃꯑꯣꯡꯅꯦ ꯑꯗꯣ ꯂꯣꯂꯤꯄꯣꯞꯇꯤ ꯅꯠꯇꯦ ꯂꯣꯂꯤꯄꯣꯞꯇꯤ ꯌꯥꯝ ꯆꯥꯎꯋꯦ ꯂꯣꯂꯤꯄꯣꯞꯇꯤ ꯅꯠꯇ꯭ꯔꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯕꯤꯔꯌꯥꯅꯤꯒꯨꯝꯕꯩ ꯇꯥꯏꯞꯅꯦ ꯃꯣꯏꯁꯦ ꯐ꯭ꯔꯥꯏ ꯔꯥꯏꯁꯀ ꯇꯧꯔꯒ ꯇꯧꯕ ꯆꯥ ꯐꯪꯉꯔꯣꯏꯗꯕꯅꯦ ꯑꯗꯨꯅ ꯉꯁꯤ ꯄꯦꯟꯅ ꯆꯥꯍꯧꯔꯣ ꯕ꯭ꯔꯗꯔꯁꯦ ꯍꯌꯦꯡ ꯗꯦꯜꯂꯤꯗ ꯊꯣꯛꯈꯤꯗꯣꯏꯅꯦ ꯍꯌꯦꯡ ꯗꯦꯜꯂꯤꯗ ꯊꯣꯛꯈꯤꯗꯣꯏꯅꯦ ꯍꯌꯦꯡ ꯃꯣꯔꯅꯤꯡ ꯐ꯭ꯂꯥꯏꯠ ꯗꯦꯜꯂꯤꯗ ꯆꯠꯈꯤꯗꯣꯏꯅꯦ ꯑꯗꯣ ꯃꯥꯁꯦ ꯍꯧꯖꯤꯛ MBBS ꯂꯣꯏꯁꯜꯂꯦ ꯑꯗꯣ ꯗꯣꯛꯇꯔ ꯀꯧꯕ ꯌꯥꯔꯦ ꯗꯣꯛꯇꯔ ꯆꯤꯡꯊꯥꯡ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯑꯩ ꯁꯕꯋꯦꯕꯨ ꯊꯤꯜꯂꯛꯄꯅꯦ ꯃꯥ ꯑꯩꯅ ꯂꯩꯁꯤꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯥꯎꯟꯗꯅꯦꯕ ꯃꯥꯅ ꯂꯩꯁꯤꯅ ꯍꯣꯁꯄꯤꯇꯥꯜ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯍꯣꯁꯄꯤꯇꯥꯜꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇꯅꯦ ꯃꯥ ꯂꯩꯗꯣ ꯑꯗꯣ ꯑꯩ ꯃꯥ ꯍꯧꯖꯤꯛ ꯁꯕꯋꯦ ꯏꯁꯇꯦꯁꯟꯗ ꯗ꯭ꯔꯣꯞ ꯇꯧꯕ ꯊꯣꯛꯂꯛꯄꯅꯦ ꯃꯥ ꯉꯁꯥꯏꯗꯒꯤ ꯑꯩꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯀꯩꯅꯣ ꯋꯥꯔꯤ ꯌꯥꯝ ꯁꯥꯔꯦ ꯑꯦꯗꯚꯥꯏꯁ ꯌꯥꯝ ꯄꯤꯔꯛꯑꯦ ꯃꯥꯅ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯕꯋꯦꯗꯅꯦ ꯆꯠꯂꯒꯦ ꯕꯥꯏ ꯆꯠꯂꯣ ꯑꯩ ꯀꯃꯥꯏꯅ ꯆꯠꯂꯅꯤ ꯁꯥꯇꯤꯟ ꯆꯠꯂꯁꯨ ꯆꯣꯠꯀꯅꯤ